ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯔꯦꯝꯕꯤꯒꯤ 15 ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯣꯔꯥꯝꯕꯅ: ꯑꯗꯣ ꯏꯆꯦ, ꯏꯃꯥꯒꯤ ꯐꯤꯕꯝꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤꯁꯨ ꯑꯃꯠꯇ ꯎꯗꯦ꯫ ꯍꯌꯦꯡꯗꯤ ꯁꯒꯣꯜꯁꯦꯟꯁꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯏꯃꯥ ꯂꯥꯌꯦꯡꯕ ꯂꯥꯛꯇꯣꯏꯔꯥ? ꯂꯣꯛꯇꯥꯛ ꯀꯨꯝꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯏꯆꯦ, ꯍꯌꯦꯡꯒ ꯐꯠꯇ꯭ꯔꯕꯗꯤ ꯏꯃꯥꯁꯦ ꯃꯁꯤꯒꯤ ꯃꯥꯏꯕ ꯑꯁꯤꯗ ꯂꯥꯌꯦꯡꯂꯔꯣꯏꯁꯤꯕ? ꯏꯄꯟꯇꯧ ꯊꯝꯕꯧꯒ ꯇꯥꯟꯅꯔꯒ ꯀꯅꯥꯅꯣꯃꯗꯤ ꯌꯦꯡꯉꯁꯤ꯫ ꯁꯅꯔꯦꯝꯕꯤꯅ: ꯍꯣꯏ, ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯏꯕꯨꯡꯉꯣ? ꯁꯒꯣꯜꯁꯦꯟ 8ꯁꯦ ꯑꯁꯤ ꯐꯥꯎꯇꯪꯗꯤ ꯈꯥꯡꯈꯤꯁꯦꯕ꯫ ꯌꯦꯡꯅꯤꯅ ꯌꯦꯡꯂꯕꯗꯤ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯄꯔꯤꯡ ꯆꯨꯝꯅ ꯌꯦꯡꯂꯁꯦꯕ꯫ ꯊꯥꯡꯒꯂꯋꯥꯏ ꯇꯥꯅ ꯆꯠꯄꯗꯨꯁꯨ ꯂꯥꯞꯄꯒ ꯏꯄꯨꯃꯩꯆꯧꯁꯨ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯑꯗꯨꯅꯅꯦ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ꯫ ꯃꯣꯔꯥꯝꯕ ꯃꯁꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯈꯪꯉꯤ, ꯑꯐ ꯐꯠꯇ ꯈꯟꯗꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯔꯦ꯫ ꯃꯥꯏꯕ ꯃꯪꯒꯤ, ꯍꯌꯦꯡ ꯁꯒꯣꯜꯁꯦꯟꯒꯤ ꯑꯍꯤꯡꯗ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯒꯅꯤ꯫ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟ ꯀꯨꯝꯗꯨꯅ ꯏꯔꯩꯃ ꯈꯣꯏꯔꯝꯕꯒꯤ ꯅꯃꯥ ꯊꯥꯡꯗꯨꯅ ꯑꯍꯤꯡ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯥꯏꯕ ꯃꯪꯒꯤ ꯁꯅꯔꯦꯝꯕꯤꯕꯨ ꯑꯣꯏꯍꯧꯅꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯑꯣꯟ ꯈꯜꯂꯤ, ꯏꯈꯨꯟꯁꯨ ꯅꯠꯇꯦ꯫ ꯃꯌꯥꯝ ꯆꯪꯂꯒ ꯑꯩꯕꯨ ꯇꯣꯠꯈꯤꯕ ꯁꯣꯏꯔꯣꯏ, ꯉꯥꯏꯕ ꯇꯥꯔꯤ꯫ ꯁꯒꯣꯜꯁꯦꯟ 8 ꯑꯁꯤꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯁꯒꯣꯜꯁꯦꯟ ꯉꯥꯏꯕ ꯇꯥꯏ꯫ ꯑꯩꯗꯤ ꯃꯅꯝ ꯂꯩꯕ ꯃꯤꯅꯤ꯫ ꯑꯩꯇꯅ ꯃꯅꯝ ꯂꯣꯠꯆꯕꯇꯅꯤ꯫ ꯑꯗꯨꯅ ꯁꯔꯥ ꯁꯟꯕꯁꯨ ꯌꯥꯗ꯭ꯔꯤ꯫ ꯁꯅꯔꯦꯝꯕꯤꯕꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯁꯨꯝꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯑꯩꯉꯣꯟꯗ ꯃꯥꯅ ꯈꯔ ꯄꯥꯝꯍꯟꯗꯕ ꯌꯥꯗꯦ, ꯅꯨꯡꯁꯤꯍꯟꯗꯕ ꯌꯥꯗꯦ꯫ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯩꯕꯨ ꯈꯣꯏꯗꯥꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯆꯦꯟꯕ ꯆꯣꯡꯕ ꯑꯣꯏꯔꯕꯁꯨ, ꯀꯩꯅꯥ ꯀꯠꯂꯕꯁꯨ ꯂꯩꯀꯥꯏ ꯈꯨꯟ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯛꯆꯔꯅꯤ ꯍꯥꯏꯕ꯫ ꯅꯨꯄꯤꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯅꯨꯄꯥꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯇꯥꯕꯗ ꯈꯣꯏꯃꯨ ꯄꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯕꯨꯁꯨ ꯐꯠꯇꯅ ꯂꯥꯟꯗꯅ ꯈꯟꯗ꯭ꯔꯦꯗꯅ, ꯎꯗ꯭ꯔꯦꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ꯫ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯏꯕ ꯃꯪꯒꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯅꯨꯄꯤ ꯈꯔ ꯂꯩꯌꯦ, ꯅꯨꯄꯥ ꯑꯃꯠꯇꯅ ꯋꯥꯍꯩ ꯑꯃꯠꯇ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯇꯪ ꯈꯪꯕꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯥꯖꯕ, ꯑꯆꯣꯞ ꯑꯔꯦꯡ ꯈꯪꯗꯕ, ꯃꯤꯅ ꯇꯧꯔꯛꯄꯅ ꯈꯖꯤꯛꯇ, ꯃꯥꯅ ꯍꯦꯟꯖꯤꯟꯕꯅ ꯃꯌꯥꯝ꯫ ꯊꯥꯏꯅ ꯑꯩꯅ ꯀꯣꯏꯔꯝꯕ ꯂꯩꯃꯗꯣ ꯑꯗꯨ ꯍꯦꯛ ꯑꯣꯏꯔꯝꯂꯕꯗꯤ ꯐꯒꯗꯕ꯫ ꯃꯥꯗꯤꯅꯦ, ꯑꯩꯅ ಮಿꯠꯌꯦꯡ ꯑꯃꯈꯛ ꯌꯦꯡꯉꯨꯕꯗ ꯃꯥꯅ ꯑꯗꯨꯝ ꯍꯦꯡꯉꯣ ꯂꯥꯎꯕ ꯍꯦꯟꯖꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯅꯔꯦꯝꯕꯤꯗꯤ ꯑꯗꯨꯃꯛꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯍꯦꯡꯉꯣ ꯂꯥꯎꯕ ꯍꯦꯟꯖꯤꯜꯂꯨꯕ ꯉꯝꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯅꯝ ꯀꯟꯕ, ꯉꯥꯡꯕ ꯀꯟꯕ, ꯁꯨꯔꯨ ꯅꯩꯕ꯫ ꯑꯗꯨꯅ ꯉꯥꯡꯕ ꯀꯟꯗ꯭ꯔꯕꯗꯤ ꯀꯥꯏꯗꯒꯤ ꯐꯪꯒꯅꯤ ꯂꯨꯔꯤꯁꯦ? ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ, ꯑꯩꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯍꯥꯛ ꯅꯍꯥꯟꯅ ꯈꯪꯕ ꯌꯥꯔꯕꯅꯤ꯫ ꯃꯥꯒꯤꯁꯦ ꯈꯪꯅ ꯈꯪꯖꯤꯟꯅꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ? ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯨꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯃꯥꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯅꯕ ꯇꯧꯕ ꯇꯥꯔꯤ꯫ ꯋꯥ ꯃꯌꯥꯝ ꯑꯃ ꯃꯊꯟꯇ ꯃꯔꯤ ꯂꯦꯞꯇꯅ ꯉꯥꯡꯂꯝꯂꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯏꯕ ꯃꯪꯒꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯀꯌꯥ ꯑꯃ ꯃꯥꯡꯍꯟꯖꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯣꯛ ꯆꯥꯛꯄꯤꯁꯦ ꯍꯧꯔꯛꯏ꯫ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯅ ꯂꯩꯔꯤꯉꯩꯗ ꯁꯅꯔꯦꯝꯕꯤꯕꯨ ꯐꯥꯗꯕ ꯌꯥꯗꯦ꯫ ꯐꯥꯅꯕ ꯂꯩꯋꯥ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕ ꯇꯥꯏ꯫ ꯇꯔꯦꯡ ꯂꯩꯕꯤꯁꯨ ꯌꯥꯗ꯭ꯔꯦ꯫ ꯀꯩꯗꯧꯒꯅꯤ? ꯁꯅꯔꯦꯝꯕꯤꯁꯨ ꯂꯥꯛꯁꯤꯟꯗꯕꯗꯤ ꯌꯥꯗꯦ꯫ ꯃꯥꯕꯨ ꯃꯊꯨꯡ ꯃꯔꯥꯡ ꯍꯧꯍꯟꯗꯕ ꯌꯥꯗꯦ꯫ ꯍꯌꯥꯏꯅꯨꯅ ꯍꯥꯏꯕꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯨꯅꯤ? ꯍꯌꯥꯏꯅꯨꯒ ꯑꯣꯟꯁꯤꯟꯅꯨꯔꯒ ꯃꯈꯜꯂꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯥꯒꯤ ꯃꯄꯥꯅ ꯍꯤꯡꯂꯤꯉꯩꯗ ꯊꯝꯕꯤꯔꯝꯕ ꯄꯨꯌꯥ ꯀꯌꯥ, ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯗꯨ ꯊꯝꯂꯤꯕ ꯂꯨꯕꯥꯛ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯏ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯃꯤ꯫ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯔꯤ꯫ ꯃꯍꯩ ꯌꯥꯎꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯁꯨ ꯐꯥꯛꯇꯨꯅ ꯁꯅꯔꯦꯝꯕꯤꯕꯨ ꯈꯣꯏ ꯊꯥꯗꯨꯅ ꯉꯥ ꯐꯥꯕꯒꯨꯝꯅ ꯐꯥꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯆꯥꯅꯕ ꯂꯩꯔꯣꯟ ꯑꯃꯠꯇ, ꯂꯩꯋꯥ ꯑꯃꯠꯇ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯤ꯫ ꯃꯁꯥ ꯑꯗꯨ ꯑꯉꯥꯎꯕ, ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯑꯣꯏꯔꯤ꯫ ꯀꯔꯤ ꯄꯥꯝꯕꯩ ꯊꯤꯒꯅꯤ? ꯁꯅꯔꯦꯝꯕꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ꯫
ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯤꯃꯥꯡ ꯐꯝꯂꯕꯁꯨ ꯐꯝꯂꯒꯤ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯂꯕꯁꯨ ꯅꯪꯖꯔꯒꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯄꯥꯅ ꯍꯥꯏꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ ꯂꯨꯗ ꯂꯨꯁꯤꯜꯂꯛꯑꯕꯗꯤ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯅꯤꯌꯨ ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯅ ꯌꯥꯝꯅ ꯆꯥꯂꯤ ꯏꯕꯨꯙꯧꯅ ꯃꯥꯒꯤ ꯃꯐꯝꯗ ꯊꯥꯡꯀꯣꯛ ꯀꯌꯥ ꯑꯃꯁꯨ ꯃꯪꯂꯝꯆꯠꯇ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯈꯤꯔꯝꯃꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯊꯥꯡꯖꯤꯡ ꯆꯤꯡꯃꯩ ꯀꯥꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯥꯗ ꯊꯛꯇꯅ ꯂꯦꯜꯂꯨꯔꯕꯗ ꯏꯕꯨꯙꯧ ꯃꯥꯅ ꯄꯥꯝꯕ ꯀꯩꯔꯦꯟ ꯑꯣꯏꯅ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨꯅ ꯃꯇꯤꯛ ꯂꯩꯕ ꯏꯕꯨꯙꯧ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯀꯥꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯍꯧꯖꯤꯛꯇꯤ ꯊꯥꯡꯖꯤꯡ ꯂꯩꯀꯣꯜ ꯇꯥꯅ ꯆꯠꯂꯒ ꯈꯣꯏꯔꯝꯒꯗꯕꯁꯨ ꯀꯔꯝꯅ ꯈꯣꯏꯔꯝꯂꯨꯒꯅꯤ ꯏꯕꯨꯙꯧ ꯃꯥꯒꯤ ꯍꯔꯥꯎ ꯁꯪꯁꯦꯠ ꯇꯝꯒꯗꯕ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯒꯗꯕꯁꯨ ꯋꯥꯠꯂꯤ ꯃꯔꯝ ꯑꯁꯤꯅ ꯊꯥꯡꯖꯤꯡ ꯂꯩꯀꯣꯜ ꯆꯪꯂꯨꯕ ꯍꯥꯏꯕꯁꯤ ꯇꯧꯍꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯍꯥꯛ ꯏꯕꯨꯙꯧ ꯃꯥꯕꯨ ꯀꯧꯔꯒꯦ ꯂꯦꯞꯂꯤ ꯏꯕꯨꯙꯧ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕ ꯍꯩꯔꯥꯡ ꯀꯨꯂꯣꯏ ꯅꯤꯡꯊꯤꯕꯤ ꯊꯥꯡꯇꯨꯞ ꯆꯔꯣꯡ ꯀꯠꯂꯒ ꯏꯕꯨꯙꯧ ꯃꯥꯕꯨ ꯀꯔꯝꯅ ꯊꯧꯅꯤꯒꯅꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯔꯥꯏꯗꯒꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯡꯇꯨꯞ ꯂꯧꯗꯨꯅ ꯏꯕꯨꯙꯧ ꯑꯁꯤꯗ ꯁꯤꯗꯥꯒꯠꯀꯅꯤ ꯐꯔꯦ ꯊꯥꯡꯇꯨꯞ ꯌꯥꯎꯗ꯭ꯔꯕꯁꯨ ꯀꯩꯗꯧꯒꯦꯒꯦ ꯅꯤꯗꯗꯤ ꯅꯤꯔꯒꯦ ꯑꯩꯅ ꯍꯥꯏꯖꯗꯨꯅ ꯌꯦꯡꯂꯒꯦ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯆꯤꯡꯉꯨ ꯃꯇꯤꯛ ꯆꯥꯎꯕꯁꯦ ꯃꯣꯏꯊꯦꯝ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯈꯜꯂꯤ ꯍꯌꯥꯏꯅꯨꯁꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯊꯋꯥꯏ ꯃꯤ ꯁꯥꯟꯅꯗꯨꯅ ꯋꯥꯡꯉꯨ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯃꯅꯥꯛꯇ ꯆꯠꯂꯕꯁꯨ ꯑꯔꯦꯝꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡꯅꯤ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯀꯧꯗꯨꯅ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯑꯣꯏꯒꯗꯧꯔꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯏꯔꯨ ꯁꯦꯡꯅ ꯂꯨꯗꯨꯅ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯇꯨꯅ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯛꯂꯕ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯈꯝꯕꯤ ꯃꯩꯔꯥ ꯂꯥꯡꯗꯨꯅ ꯃꯥꯏꯕ ꯃꯪꯒꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯆꯞ ꯆꯥꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯙꯧ ꯃꯥꯕꯨ ꯅꯤꯡꯕ ꯍꯧꯔꯛꯏ ꯃꯥꯏꯕ ꯃꯪꯒꯤꯅ ꯇꯥꯏꯕꯪ ꯃꯄꯨ ꯀꯁꯥ ꯅꯣꯡꯊꯧ ꯁꯤꯗꯕꯅ ꯂꯩꯄꯥꯛ ꯆꯥꯎꯅꯕ ꯁꯦꯝꯂꯒꯦ ꯍꯥꯏꯕꯒꯤ ꯑꯁꯤꯕꯕꯨ ꯇꯧꯕꯤ ꯂꯣꯏꯅꯥꯏ ꯀꯧꯅ ꯑꯄꯟꯕꯕꯨ ꯅꯨꯡꯅꯥꯡ ꯃꯍꯥꯔꯕ ꯀꯧꯅ ꯅꯣꯡꯃꯨ ꯀꯧꯅ ꯇꯨꯝꯗ ꯃꯥꯡꯗ ꯃꯊꯛꯇ ꯌꯥꯍꯤꯞ ꯆꯛꯆꯥ ꯇꯝꯍꯜꯂꯤ ꯃꯣꯏꯔꯥꯡ ꯂꯥꯏ ꯄꯣꯛꯂꯤ ꯃꯣꯏꯔꯥꯡ ꯂꯥꯏꯅ ꯁꯟꯊꯣꯡ ꯂꯥꯏꯅꯤꯡꯊꯧ ꯄꯣꯛꯏ ꯑꯁꯤꯕꯅ ꯑꯔꯥꯡꯕ ꯀꯧꯅ ꯅꯣꯡꯆꯨꯞꯇ ꯀꯣꯏꯔꯤꯌꯦ ꯁꯟꯊꯣꯡꯁꯨ ꯃꯍꯥꯛꯅꯤ ꯃꯣꯏꯔꯥꯡ ꯂꯥꯏ ꯀꯧꯕꯁꯨ ꯃꯍꯥꯛꯅꯤ ꯑꯁꯤꯕꯒꯤ ꯁꯥꯌꯣꯟ ꯃꯔꯤꯟ ꯑꯣꯏꯅ ꯄꯥꯂꯣꯏ ꯇꯥꯟꯕ ꯂꯩꯁꯤꯡ ꯈꯨꯠꯂꯤꯡꯗꯨꯅ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏ ꯑꯣꯏꯈꯤꯕ ꯂꯝꯗꯝꯅꯤ ꯑꯁꯤ ꯍꯥꯏꯕꯒꯤ ꯃꯣꯏꯔꯥꯡ ꯍꯥꯏꯅ ꯀꯧꯈꯤꯗꯣ ꯃꯣꯏꯔꯥꯡ ꯁꯂꯥꯏꯒꯤ ꯍꯧꯔꯛꯐꯝꯕꯨ ꯑꯣꯏꯔꯤꯕ ꯆꯤꯉꯨ ꯏꯕꯨꯙꯧ ꯅꯁꯥꯏ ꯀꯣꯟꯗ ꯇꯥꯡꯖꯔꯕ ꯅꯅꯥꯏꯅꯤ ꯈꯟꯅ ꯊꯧꯒꯜ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯌꯨ ꯃꯥꯏꯕ ꯃꯪꯒꯤ ꯂꯥꯏ ꯇꯥꯏꯕ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯐꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯂꯥꯏ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯑꯃꯒꯤ ꯑꯣꯏꯖꯕ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯇꯧꯗꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯑꯁꯤ ꯈꯟꯗꯅ ꯏꯕꯨꯙꯧ ꯃꯥꯕꯨ ꯀꯧꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯀꯧꯕ ꯑꯁꯤ ꯏꯄꯥꯟ ꯄꯥꯟꯗꯕꯗꯧꯅ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯂꯩꯔꯣꯟ ꯑꯃ ꯇꯧꯔꯒ ꯑꯃꯨꯛ ꯀꯧꯅꯕ ꯍꯣꯠꯅꯔꯛꯏ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯪꯒꯤꯅ ꯅꯌꯨ ꯈꯣꯌꯨꯝ ꯂꯩꯅꯤꯡꯊꯧ ꯌꯥꯏꯕꯤ ꯄꯥꯂꯣꯏ ꯇꯥꯕꯅ ꯀꯤꯒꯤ ꯍꯥꯔꯦꯞꯀꯤ ꯉꯥꯉꯣꯏ ꯍꯣꯊꯥꯒꯤ ꯑꯁꯤ ꯍꯥꯏꯕꯒꯤ ꯃꯥꯂꯦꯝ ꯂꯩꯁꯤꯝ ꯂꯥꯛꯄꯕꯨ ꯀꯣꯔꯧ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯕꯗ ꯃꯄꯥꯟ ꯈꯣꯌꯨꯝ ꯂꯩꯅꯤꯡꯊꯧꯕꯨ ꯄꯥꯎꯈꯦꯝꯖꯈꯤꯌꯦ ꯅꯄꯥꯔꯤ ꯑꯩꯅ ꯀꯤꯒꯦ ꯂꯥꯏꯔꯦꯝꯕꯕꯨ ꯉꯥꯉꯣꯏ ꯂꯩꯔꯦ ꯐꯥꯔꯦ ꯀꯣꯔꯧ ꯅꯣꯡꯃꯇꯁꯨ ꯃꯥꯂꯦꯝ ꯂꯩꯇꯥꯗꯨꯅ ꯅꯣꯡꯃꯇꯪꯕꯨ ꯃꯤꯠꯌꯦꯡ ꯁꯝꯈꯩꯕꯤꯔꯣ ꯆꯤꯉꯨ ꯅꯣꯡꯊꯧ ꯁꯣꯔꯥꯔꯦꯟ ꯑꯋꯥꯡ ꯄꯥꯈꯪ ꯌꯣꯍꯦꯟꯕꯗꯤ ꯃꯄꯥꯔꯤ ꯄꯥꯂꯣꯏ ꯇꯥꯕꯅ ꯀꯤꯒꯦ ꯂꯩꯀꯣꯏ ꯄꯨꯡ ꯉꯥꯉꯣꯏ ꯂꯝꯍꯥꯡꯒꯤ ꯇꯨꯈꯣꯡ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯂꯩꯐꯝ ꯇꯤꯟꯐꯝ ꯄꯨꯝꯅꯃꯛꯄꯨ ꯎꯕꯗ ꯑꯉꯛꯄ ꯄꯣꯛꯈꯤ ꯃꯁꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯁꯛ ꯎꯍꯟꯗꯅ ꯃꯥꯡꯈꯤꯗꯣ ꯌꯥꯏꯕꯤ ꯄꯥꯂꯣꯏ ꯇꯥꯟꯕꯅ ꯄꯟꯊꯧ ꯅꯄꯥꯒꯤ ꯃꯥꯔ ꯈꯣꯡꯒꯨꯜꯕꯨ ꯂꯤꯗꯨꯅ ꯂꯩꯅ ꯊꯤꯔꯛꯏ ꯆꯤꯉꯨ ꯃꯍꯥꯛꯇꯤ ꯃꯥꯂꯦꯝ ꯂꯩꯌꯨꯝ ꯂꯩꯕꯥꯛꯀꯤ ꯁꯤꯛꯅꯨꯡ ꯂꯩꯈꯥꯏꯗ ꯂꯐꯨ ꯂꯩꯌꯣ ꯃꯆꯨꯒꯨꯝ ꯆꯤꯡꯂꯧ ꯃꯁꯛ ꯁꯪꯕꯥꯅꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯕꯨ ꯐꯪꯗꯨꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯊꯛꯇ ꯀꯥꯃꯤꯟꯅꯔꯛꯂꯒ ꯆꯤꯉꯨ ꯃꯍꯥꯛꯅ ꯃꯥꯡꯈꯤꯕ ꯃꯐꯝꯕꯨ ꯃꯪꯂꯧꯇꯥꯛ ꯃꯄꯥꯕꯨ ꯀꯣꯏꯅ ꯊꯤꯈꯤ ꯍꯥꯏꯕꯒꯤ ꯂꯩꯀꯣꯏ ꯄꯨꯡ ꯄꯟꯊꯧꯒꯤ ꯃꯥꯔ ꯈꯣꯡꯒꯨꯜ ꯂꯤꯈꯤ ꯍꯥꯏꯕꯒꯤ ꯃꯥꯔꯖꯤꯡ ꯈꯣꯡꯒꯨꯜ ꯊꯤꯕ
ꯁꯥꯡꯕꯁꯨ ꯀꯣꯏꯔꯦꯜ ꯅꯤꯡꯊꯧ ꯁꯥꯡꯕꯁꯨ ꯀꯣꯏꯔꯦꯜ ꯅꯤꯡꯊꯧꯕ ꯀꯣꯏꯔꯦꯜ ꯑꯗꯨꯃꯛꯇ ꯄꯟꯐꯥꯕ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯅꯤꯡꯊꯧꯕ ꯏꯉꯥ ꯀꯨꯝꯗꯝꯕ ꯏꯉꯦꯟ ꯀꯨꯝꯈꯥꯏꯕ ꯂꯥꯏꯖ ꯏꯁꯤꯡ ꯋꯥꯠꯍꯟꯗꯕ ꯀꯨꯝꯗꯝꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯀꯤꯒꯦ ꯄꯣꯛꯄ ꯁꯣꯔꯥꯔꯦꯟ ꯃꯣꯏꯔꯥꯡ ꯄꯣꯛꯄ ꯀꯁꯥꯔꯦꯟ ꯂꯩꯕꯨꯡꯊꯧ ꯃꯄꯥꯟꯅ ꯎꯆꯥꯟ ꯃꯩꯔꯥ ꯃꯄꯥꯟ ꯊꯥꯟꯗꯨꯅ ꯆꯤꯛꯅ ꯊꯧꯒꯜ ꯐꯪꯂꯤꯕ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯅ ꯁꯃꯩ ꯀꯪꯍꯥꯏ ꯐꯤꯗꯝ ꯂꯧ ꯎꯃꯥꯏ ꯀꯥꯡꯎꯞ ꯃꯔꯥꯡ ꯍꯧꯅ ꯆꯤꯛꯅ ꯊꯧꯒꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯀꯧꯔꯤꯕ ꯑꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇꯗꯤ ꯅꯆꯥ ꯅꯅꯥꯏ ꯑꯣꯏꯕ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯔꯔꯣ ꯅꯆꯥ ꯑꯩꯒꯤ ꯑꯋꯥ ꯑꯅꯥ ꯑꯁꯤ ꯑꯃꯨꯛꯇ ꯀꯣꯛꯄꯤꯌꯨ ꯅꯣꯡꯒꯧꯕꯤ ꯀꯧꯕꯤ ꯁꯦꯛꯂꯥꯅ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯉꯥꯏꯕꯒꯨꯝ ꯋꯥꯅ ꯆꯥꯛꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯅ ꯎꯔꯤ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯅ ꯃꯁꯥꯅꯧ ꯇꯥꯂꯣꯏ ꯑꯍꯟ ꯀꯣꯏꯔꯦꯜ ꯂꯩꯃ ꯑꯃꯗꯤ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ ꯑꯌꯥꯡ ꯂꯩꯃꯗ ꯌꯦꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯂꯣꯏ ꯑꯍꯟ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯃ ꯀꯣꯏꯔꯦꯜ ꯂꯩꯃ ꯁꯨꯈꯝ ꯊꯟꯕꯗ ꯋꯥꯉꯝꯕꯤ ꯂꯣꯌꯥ ꯊꯟꯕꯗ ꯋꯥꯇꯦꯝꯕꯤ ꯐꯨꯟꯗ꯭ꯔꯤ ꯃꯤꯠꯃꯥꯡ ꯐꯪꯕꯤ ꯊꯥꯎꯃꯩ ꯃꯄꯥꯜ ꯊꯥꯂꯤꯕꯤ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯑꯣꯏꯕ ꯌꯦꯠꯀꯤ ꯂꯝꯗꯥꯡ ꯑꯣꯏꯔꯕ ꯑꯃꯅ ꯑꯩꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯍꯥꯜ ꯅꯣꯡ ꯃꯥꯂꯦꯝ ꯂꯩꯁꯦꯝꯂꯤꯉꯩꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯁꯩꯊꯥꯗꯨꯅ ꯑꯩꯕꯨ ꯀꯧꯔꯤꯕ ꯑꯁꯤ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯂꯨꯒꯦ ꯏꯁꯥꯅꯧ ꯏꯕꯦꯟ ꯈꯣꯏꯔꯦꯜ ꯂꯩꯃꯅ ꯏꯁꯥꯕꯤ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝ ꯊꯥ ꯊꯋꯥꯟ ꯃꯤꯆꯥꯛꯅ ꯀꯣꯏꯅ ꯁꯤꯟꯅ ꯁꯥꯟꯅꯕ ꯃꯇꯝ ꯁꯖꯤꯛ ꯃꯁꯣꯡ ꯀꯥꯡꯗ꯭ꯔꯤꯉꯩ ꯊꯕꯥ ꯃꯃꯩ ꯋꯥꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯁꯥꯕꯤ ꯅꯪꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯁꯛꯂꯤꯕ ꯇꯥꯏꯕꯪ ꯑꯁꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯅꯁꯥꯅꯧꯅ ꯃꯔꯛ ꯑꯗꯨꯗ ꯏꯕꯨꯙꯧ ꯃꯥꯒꯤ ꯇꯥꯂꯣꯏ ꯌꯥꯏꯃ ꯊꯣꯡꯅꯥꯡ ꯂꯩꯃꯅ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯔꯤ ꯊꯣꯡꯅꯥꯡ ꯂꯩꯃꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦꯝꯅ ꯏꯁꯥꯕꯤ ꯅꯅꯥꯏ ꯊꯣꯡꯅꯥꯡ ꯂꯩꯃ ꯊꯥꯕꯤꯔꯣꯜ ꯁꯤꯂꯣꯏꯅꯕꯤ ꯃꯂꯪ ꯆꯩꯔꯣꯟ ꯌꯥꯟꯕꯤ ꯑꯩꯗꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯥꯅ ꯀꯧꯔꯛꯂꯤꯕ ꯑꯁꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯑꯩꯁꯨ ꯏꯆꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯖꯅꯤꯡꯉꯤ ꯈꯣꯃꯦꯟ ꯇꯨꯡꯈꯨꯝ ꯇꯥꯟꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯥꯕꯤ ꯅꯪꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯇꯠꯇꯅ ꯀꯧꯔꯤꯕ ꯑꯁꯤꯕꯨ ꯃꯥꯏꯗ ꯑꯩꯗꯤ ꯌꯥꯖꯅꯤꯡꯈꯤꯗ꯭ꯔꯦꯗ ꯆꯠꯄꯤꯔꯨꯔꯅꯨ ꯅꯁꯥꯅꯧ ꯑꯣꯏꯕꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯩꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯊꯧꯒꯜ ꯇꯧꯖꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯂꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤ ꯅꯣꯡꯕꯨ ꯆꯨꯗꯅ ꯁꯩꯁꯣꯠꯄꯤ ꯅꯨꯡꯁꯥ ꯁꯥꯗꯅ ꯐꯧꯀꯪꯕꯤ ꯄꯥꯕꯣꯠ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ ꯈꯣꯏꯅꯧ ꯃꯇꯥꯁꯤꯡꯅ ꯁꯣꯡꯀꯤꯕꯤ ꯃꯁꯥꯅꯧ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ ꯑꯌꯥꯡꯂꯩ ꯃꯄꯥꯟ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯥꯡꯖꯤꯡ ꯂꯟꯒꯨꯝ ꯁꯨꯖꯤꯟꯅ ꯄꯥꯃꯦꯜ ꯀꯦꯀ꯭ꯔꯨ ꯃꯔꯨꯒꯨꯝ ꯊꯥꯡꯑꯣꯅꯅ ꯂꯣꯛꯇꯥꯛ ꯈꯔꯁꯨ ꯋꯥꯅ ꯄꯨꯡꯁꯨꯝꯂꯦꯟ ꯆꯤꯡꯃꯥꯏ ꯈꯣꯠꯅ ꯈꯨꯟꯗꯥꯗꯨꯅ ꯇꯨꯡꯖꯩ ꯀꯄꯜ ꯊꯛꯇ ꯈꯥꯝꯕꯤ ꯃꯩꯔꯥꯟꯅꯗꯨꯅ ꯀꯤꯒꯦ ꯆꯥꯎꯄꯨꯡ ꯃꯣꯏꯔꯥꯡ ꯁꯪꯕ ꯌꯥꯏꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯃꯔꯥꯡ ꯀꯥꯏꯅ ꯄꯟꯐꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯇꯝꯕ ꯑꯣꯏꯕ ꯀꯅꯥꯅꯣ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯥꯕꯤ ꯅꯪꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯁꯩꯊꯥꯔꯤꯕ ꯅꯍꯥꯜ ꯅꯣꯡꯒꯤ ꯋꯥꯔꯤꯕꯨ ꯂꯤꯔꯤꯕ ꯈꯪꯅꯤꯡꯈ꯭ꯔꯦꯗꯀꯣ ꯆꯦꯡꯂꯧ ꯁꯛꯁꯤ ꯇꯝꯕ ꯃꯥꯒꯤ ꯃꯤꯆꯤꯡ ꯅꯥꯁꯤꯡꯕꯤ ꯈꯣꯌꯨꯝꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯑꯌꯥꯡꯂꯩ ꯃꯄꯥꯟꯊꯣꯏꯕꯤ ꯈꯨꯕꯥꯛ ꯂꯩꯈꯥꯟ ꯊꯥꯗꯨꯅ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯕꯗ ꯀꯧꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯔꯤ ꯃꯅꯤꯡ ꯊꯨꯡꯗꯕ ꯂꯩꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯏ ꯑꯌꯥꯡꯂꯩ ꯃꯄꯥꯟꯊꯣꯏꯕꯤꯅ ꯃꯥꯏꯕ ꯃꯪꯒꯤꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯃꯗꯤ ꯅꯨꯡꯄꯥꯟ ꯑꯅꯤꯕꯨ ꯎꯔꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯥꯅ ꯅꯍꯥꯅꯣꯡꯒꯤ ꯋꯥꯔꯤꯕꯨ ꯁꯩꯊꯥꯔꯤꯕ ꯃꯍꯥꯛꯀꯤ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯖꯕ ꯑꯃ ꯊꯤꯕ ꯐꯪꯅꯕꯒꯤꯗꯃꯛ ꯍꯥꯏꯕ ꯈꯪꯂꯤ ꯑꯌꯥꯡꯂꯩ ꯃꯄꯥꯟꯊꯣꯏꯕꯤꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯂꯥꯏꯅꯤꯡꯊꯧ ꯈꯣꯡꯗꯣꯟ ꯏꯍꯣꯜ ꯇꯝꯕꯤꯔꯨꯔꯅꯨ ꯑꯣꯏꯖ ꯑꯣꯏꯊꯛ ꯊꯤꯕ ꯇꯥꯏꯕꯪ ꯑꯁꯤꯒꯤ ꯅꯥꯛ ꯑꯁꯤꯗ ꯇꯥꯏꯕꯪ ꯄꯥꯟ ꯑꯁꯤꯗ ꯄꯤꯕ ꯍꯥꯏꯅ ꯈꯥꯏꯔꯕ ꯇꯥꯏꯕꯪ ꯄꯥꯟ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯌꯦꯠ ꯑꯣꯏ ꯍꯥꯏꯗꯨꯅ ꯈꯥꯏꯔꯤꯕ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯅꯤꯡꯕ ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯆꯨꯔꯤꯕ ꯀꯔꯤ ꯅꯨꯄꯥꯅꯣ ꯃꯁꯤꯕꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅ ꯎꯔꯕꯅꯣ ꯃꯍꯥꯛꯁꯨ ꯃꯃꯥ ꯑꯃꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯆꯥꯎꯄꯣꯛ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯠꯇꯦ ꯃꯃꯥꯅ ꯅꯝꯗ ꯄꯣꯗꯨꯅ ꯈꯣꯝꯂꯥꯡ ꯏꯟꯗꯨꯅ ꯇꯔꯥ ꯆꯤꯟꯗꯝꯕ ꯇꯝꯕꯤꯗꯨꯅ ꯆꯥꯎꯕ ꯁꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯔꯛꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯄꯨ ꯀꯥꯎꯔꯕ ꯖꯥꯠꯂꯥ ꯑꯌꯥꯡꯂꯩ ꯃꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯌꯋꯥ ꯃꯄꯥꯎ ꯈꯣꯏꯊꯨꯝꯕ ꯇꯥꯕꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅ
ꯃꯣꯃꯣꯟ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ, ꯏꯁꯥꯅꯨ ꯇꯥꯂꯣꯏ ꯑꯍꯨꯝꯃꯛ ꯃꯨꯟꯅ ꯇꯥꯔꯣ ꯈꯣꯏꯖꯪꯅ꯫ ꯇꯝꯕꯨ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯩ ꯈꯣꯡꯗꯣꯏꯂꯨꯈꯤ, ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯤꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯅꯤ, ꯃꯍꯥꯛꯅ ꯐꯪꯕꯗ ꯋꯥꯔꯒꯗꯕ ꯄꯣꯠꯁꯛ ꯑꯃ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯤꯔꯕꯁꯨ ꯑꯌꯥꯡ ꯂꯩꯃ ꯅꯍꯥꯛꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯤꯡꯕ ꯑꯁꯤ ꯊꯨꯒꯥꯏꯌꯨ꯫ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯑꯩꯒꯤ ꯀꯨꯝꯍꯩ ꯍꯧꯔꯒꯦꯗꯣ꯫ ꯑꯌꯥꯡ ꯂꯩꯃꯅ ꯂꯥꯏꯅꯤꯡꯊꯧ ꯅꯌꯥꯊꯪꯕꯨ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯔꯤ, ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯅ ꯏꯁꯥꯕꯤ ꯅꯪꯒꯤ ꯊꯦꯡꯂꯧ ꯅꯤꯡꯕ ꯊꯨꯡꯍꯟꯖꯒꯦ꯫ ꯂꯩꯋꯥ ꯇꯤꯟꯋꯥꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯒ ꯃꯈꯧ ꯄꯣꯡꯂꯤꯕ ꯇꯥꯏꯕꯪ ꯇꯝꯕ ꯑꯁꯤ ꯑꯌꯥꯡ ꯂꯩꯃ ꯑꯩꯅ ꯄꯔꯥ ꯇꯝꯕꯤꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯅ ꯅꯨꯡꯁꯤꯠꯀꯨꯝꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯁꯂꯥꯏꯔꯦꯟꯒꯤ ꯁꯒꯣꯜ ꯑꯉꯧꯕ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯥꯏꯕ ꯃꯪꯒꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯁꯥꯅꯨ ꯇꯥꯂꯣꯏ ꯑꯍꯨꯝꯅ ꯁꯥꯕꯤ ꯑꯣꯏꯕꯅ ꯆꯠꯈꯤꯕ ꯑꯗꯨ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯅ ꯁꯒꯣꯜ ꯁꯌꯥꯡ ꯑꯃ ꯊꯧꯗꯨꯅ ꯂꯩꯆꯤꯜ ꯈꯣꯡꯅꯦꯠꯅ ꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯏꯕꯨꯙꯧ ꯃꯥꯕꯨ ꯎꯕꯃꯛꯇꯗ ꯃꯥꯏꯕ ꯃꯪꯒꯤ ꯀꯣꯡꯌꯥꯡ ꯋꯥꯅ ꯃꯥꯂꯦꯝ ꯂꯩꯗ ꯇꯥꯗꯨꯅ ꯂꯩꯕꯒꯨꯝ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯥꯂꯦꯝ ꯃꯥꯕꯨ ꯄꯥꯛꯅ ꯈꯣꯏꯔꯝꯃꯤ꯫ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅ ꯄꯦꯟꯕꯤꯔꯗꯨꯅ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯪꯒꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯀꯧꯕꯒꯤ ꯃꯔꯝ ꯏꯕꯨꯙꯧ ꯃꯥꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯃꯪꯒꯤꯅ ꯏꯕꯨꯙꯧ ꯃꯥꯒꯤ ꯃꯐꯝꯗ ꯇꯥꯏꯕꯪ ꯊꯃꯣꯏ ꯁꯨꯝꯍꯠꯄ ꯉꯝꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯑꯃ ꯄꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯅꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯋꯥ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯇꯥꯏꯕꯪ ꯊꯃꯣꯏ ꯁꯨꯝꯕ ꯉꯝꯕ ꯂꯩ ꯑꯃ ꯑꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯂꯩ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯍꯦꯛ ꯄꯤꯕꯗ ꯃꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯩ ꯑꯗꯨ ꯂꯧꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯃꯤꯁꯛ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯃꯪꯒꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯌꯥꯝꯅ ꯂꯥꯏ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯂꯩ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯂꯥꯏꯔꯦ ꯂꯩꯋꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯁꯅꯔꯦꯝꯕꯤ ꯐꯪꯂꯅꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯂꯩ ꯑꯁꯤ ꯃꯍꯥꯛ ꯍꯦꯛ ꯄꯥꯏꯕꯒ ꯁꯅꯔꯦꯝꯕꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯈꯤꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯅꯔꯦꯝꯕꯤꯁꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯂꯥꯏꯑꯣꯏꯔꯕ ꯃꯥꯅ ꯃꯥꯏꯕ ꯃꯪꯒꯤꯒꯤ ꯊꯃꯣꯏꯗ ꯈꯜꯂꯤꯕ ꯑꯗꯨ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯂꯥꯏꯑꯣꯏꯔꯕꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅ ꯇꯥꯔꯣ ꯇꯥꯏꯕꯪ ꯑꯣꯏꯕ ꯊꯦꯡꯂꯧ ꯅꯪꯒꯤ ꯅꯤꯡꯕ ꯑꯗꯨ ꯊꯨꯡꯅꯕ ꯊꯥꯡꯖꯤꯡ ꯑꯩꯒꯤ ꯆꯤꯡꯃꯥꯏ ꯀꯥꯗꯨꯅ ꯍꯧꯔꯩ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯒ ꯎ ꯊꯝꯕꯥꯜ ꯍꯧꯕ ꯊꯦꯡꯅꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯎ ꯊꯝꯕꯥꯜ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯗꯨꯗ ꯑꯄꯣꯝꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯎ ꯊꯝꯕꯥꯜ ꯑꯃ ꯂꯩꯁꯥ ꯇꯝꯕ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯎ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯒ ꯅꯪꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯔꯤꯕ ꯃꯉꯣꯟꯗ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯪꯒꯤꯗꯃꯛ ꯑꯄꯥꯝ ꯅꯨꯡꯁꯤ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯏꯕ ꯃꯪꯒꯤꯅ ꯆꯤꯡꯃꯨ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯀꯨꯕꯤꯔꯦ ꯈꯜꯂꯝꯃꯤ꯫ ꯂꯥꯏ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩ ꯑꯗꯨꯗꯤ ꯃꯥ ꯈꯪꯖꯔꯝꯗꯦ꯫ ꯃꯥꯏꯕ ꯃꯪꯒꯤ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯊꯥꯡꯖꯤꯡ ꯆꯤꯡꯃꯩ ꯀꯥꯗꯨꯅ ꯎ ꯊꯝꯕꯥꯜ ꯍꯦꯛꯂꯨꯔꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯁꯤꯃꯁꯨ ꯈꯪꯉꯤ, ꯎ ꯊꯝꯕꯥꯜꯅ ꯀꯔꯥꯏꯗ ꯍꯧꯏ ꯍꯥꯏꯕ ꯊꯥꯡꯖꯤꯡ ꯆꯤꯡꯃꯩ ꯑꯗꯨꯗ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯎ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯨꯔꯒ ꯁꯅꯔꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯒꯦ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒꯦ, ꯂꯩ ꯍꯦꯛꯇꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯃꯃꯥ ꯂꯥꯌꯦꯡꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯐꯤꯖꯤꯗ ꯌꯥꯜꯂꯛꯂꯒꯅꯤ, ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡ ꯐꯟꯗ ꯐꯝꯈꯤꯗ꯭ꯔꯥꯅꯦ, ꯀꯣꯌꯦꯠ ꯑꯃꯨꯛ ꯌꯦꯠꯈꯤꯗꯧꯔꯤꯕ꯭ꯔꯥ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯏꯕ ꯃꯪꯒꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯊꯥꯡꯖꯤꯡ ꯆꯤꯡꯆꯥꯎ ꯀꯥꯔꯒ ꯎ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯥꯏꯕ ꯃꯪꯒꯤ ꯊꯥꯡꯖꯤꯡ ꯆꯤꯡꯆꯥꯎ ꯀꯥꯒꯗꯕꯒꯤ ꯀꯥꯏꯗ ꯂꯣꯏꯔꯣꯏ ꯂꯥꯛꯏ꯫ ꯀꯥꯏꯗ ꯑꯁꯨꯝ ꯂꯣꯏꯔꯣꯏ ꯂꯥꯛꯄꯅ ꯂꯝꯂꯦꯟ ꯂꯝꯗꯝ ꯂꯝ ꯅꯨꯡꯁꯤ ꯃꯩꯀꯥꯝꯕꯤ ꯌꯧꯔꯛꯂꯤ꯫ ꯃꯩꯀꯥꯝꯕꯤ ꯂꯥꯜꯂꯛꯄꯗ ꯂꯥꯏꯒ ꯂꯝꯕꯦꯟ ꯌꯧꯔꯛꯏ꯫ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯊꯦꯟ ꯌꯧꯔꯛꯂꯤ꯫
ꯂꯥꯏꯈꯦꯟꯗꯒꯤ ꯑꯃꯨꯛ ꯇꯨꯔꯦꯜ ꯀꯣꯂꯣꯏ ꯅꯤꯡꯊꯤꯕꯤ ꯂꯨ ꯌꯧꯔꯛꯂꯤ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯗꯨ ꯌꯧꯔꯛꯄꯗꯒꯤ ꯊꯥꯡꯖꯤꯡ ꯆꯤꯡꯈꯣꯡ ꯌꯧꯔꯛꯏ ꯀꯥꯏꯗ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯂꯥꯛꯄꯅ ꯊꯥꯡꯖꯤꯡ ꯆꯤꯡꯁꯥꯎꯒꯤ ꯈꯥ ꯄꯥꯡꯅ ꯆꯠꯂꯒ ꯂꯩꯕ ꯁꯪꯕ꯭ꯔꯩꯂꯣꯛ ꯌꯧꯔꯤ ꯃꯔꯤꯡꯒꯤ ꯄꯥꯝꯂꯧ ꯌꯧꯔꯕꯗ ꯂꯩꯔꯥꯡ ꯀꯣꯂꯣꯏ ꯅꯤꯡꯊꯤꯕꯤ ꯀꯣꯡꯌꯥꯡ ꯂꯩ ꯍꯧꯔꯩ ꯅꯨꯡꯉꯥꯏꯔꯩꯅꯆꯤꯡꯕ ꯂꯩ ꯃꯌꯥꯝ ꯑꯃ ꯁꯥꯠꯇꯨꯅ ꯂꯩꯔꯝꯃꯤ ꯌꯦꯅꯤꯡꯊꯥ ꯃꯇꯝꯅꯒ ꯑꯣꯏꯕꯅ ꯀꯥꯏꯗ ꯀꯥꯏꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯪꯕ꯭ꯔꯩꯂꯣꯛ ꯊꯅꯝꯂꯤ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯤꯛꯂꯥꯏ ꯄꯨꯅꯦꯛ ꯂꯒꯥꯂꯝ ꯊꯥꯡꯖꯤꯡ ꯅꯝꯂꯣꯛ ꯑꯋꯥꯡꯕ ꯀꯣꯡꯒꯣꯏ ꯈꯣꯡꯈꯣꯡ ꯃꯆꯤꯡꯂꯦꯟ ꯀꯥꯈꯠꯇꯨꯅ ꯆꯤꯡꯗꯣꯟ ꯂꯣꯝꯂꯛꯂꯤ ꯄꯥꯏꯊꯥ ꯂꯝꯖꯥꯎ ꯌꯧꯔꯛꯂꯤ ꯃꯐꯝ ꯑꯗꯨꯗ ꯎꯌꯨꯡ ꯃꯄꯥꯜ ꯐꯩꯖꯥ ꯃꯄꯥꯜ ꯎꯔꯦꯜ ꯂꯥꯕꯅꯆꯤꯡꯕ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯎ ꯊꯝꯕꯥꯜ ꯑꯃ ꯑꯄꯣꯝꯕ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯁꯥꯠꯂꯤꯕ ꯑꯗꯨ ꯃꯥꯏꯕ ꯃꯪꯒꯤꯅ ꯎꯔꯤ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯁꯅꯔꯦꯝꯕꯤꯕꯨ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ ꯂꯩꯔꯥꯡ ꯑꯁꯤ ꯄꯤꯔꯕꯗꯤ ꯁꯅꯔꯦꯝꯕꯤꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯑꯁꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯂꯣꯏꯕꯤ ꯆꯤꯡꯃꯥꯏꯗ ꯁꯥꯠꯄꯤ ꯆꯤꯡꯂꯩꯕꯥꯛꯀꯤ ꯎ ꯊꯝꯕꯥꯜ ꯅꯨꯔꯥ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯍꯧꯔꯕꯤ ꯁꯅꯧ ꯏꯅꯦ ꯃꯆꯥ ꯅꯨꯡꯁꯤꯕꯤ ꯁꯅꯧ ꯅꯥꯒꯥꯗ ꯍꯥꯏꯅꯤꯡꯕ ꯌꯥꯋꯥꯗꯤ ꯐꯤꯌꯣꯝꯁꯥ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯖꯗꯦ ꯇꯨꯔꯦꯜ ꯆꯪꯖꯧ ꯄꯥꯅ ꯆꯦꯟꯕꯗ ꯑꯀꯟꯕ ꯏꯆꯦꯜꯒꯨꯝ ꯊꯃꯣꯏ ꯂꯀꯥꯗ ꯆꯦꯜꯂꯤꯕ ꯅꯨꯡꯁꯤ ꯏꯆꯦꯜ ꯑꯁꯤ ꯀꯂꯛ ꯌꯦꯡꯊꯤꯕ ꯄꯜꯅ ꯊꯦꯡꯗꯨꯅ ꯏꯆꯦꯜ ꯂꯦꯞꯀꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯅꯨꯡꯕꯪꯅꯔꯤ ꯏꯁꯥꯅꯧ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯃꯥꯏꯕ ꯃꯪꯒꯤꯅ ꯏꯁ ꯑꯩꯗꯤ ꯎ ꯊꯝꯕꯥꯜ ꯍꯦꯛꯀꯅꯤ ꯂꯥꯛꯂꯒ ꯎ ꯊꯝꯕꯥꯜ ꯍꯦꯛꯄꯗꯤ ꯀꯥꯎꯔꯦꯗꯅ ꯑꯁꯤꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯔꯦꯗꯅ ꯀꯂꯤꯗꯀꯨ ꯅꯨꯡꯁꯤ ꯅꯪꯒꯤ ꯃꯌꯥꯏꯁꯦ ꯀꯩꯅꯕꯨ ꯃꯌꯦꯛ ꯃꯥꯡꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ ꯈꯣꯏꯃꯨꯗꯤ ꯂꯩꯔꯥꯡꯒꯤꯅꯤ ꯃꯥꯏꯕ ꯃꯪꯒꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯎ ꯃꯊꯛ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯂꯩ ꯑꯄꯣꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯥꯏꯇꯣꯝ ꯁꯥꯠꯂꯤꯕ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯎ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯨꯔꯤ ꯑꯗꯨꯒ ꯎ ꯑꯗꯨꯗꯒꯤ ꯅꯞ ꯅꯞꯇꯨꯅ ꯀꯨꯝꯊꯔꯛꯏ ꯎ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯆꯕ ꯐꯪꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛ ꯍꯔꯥꯎꯖꯔꯝꯃꯤ ꯂꯩ ꯑꯗꯨ ꯍꯦꯛꯂꯒ ꯊꯥꯡꯖꯤꯡ ꯆꯤꯡꯖꯥꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯤ ꯃꯁꯥ ꯑꯗꯨ ꯅꯨꯡꯁꯥ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯏꯔꯨ ꯁꯦꯡꯅ ꯂꯨꯊꯣꯛꯂꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥ ꯑꯗꯨ ꯂꯥꯌꯦꯡꯕ ꯆꯠꯂꯕ ꯁꯒꯣꯜꯁꯦꯟ 3 ꯁꯨꯕꯅꯤ ꯂꯩ ꯑꯁꯤ ꯄꯤꯔꯕ ꯃꯃꯥ ꯂꯥꯌꯦꯡꯕ ꯆꯠꯄꯗ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯜ ꯀꯨꯝꯗꯨꯅ ꯏꯔꯩ ꯃꯃꯥꯒꯤ ꯅꯃꯥꯗ ꯏꯔꯥꯡ ꯇꯧꯔꯛꯂꯕ ꯁꯅꯔꯦꯝꯕꯤꯅ ꯃꯉꯣꯟꯗ ꯊꯣꯛ ꯂꯥꯎꯅ ꯌꯥꯁꯤꯜꯂꯛꯂꯕ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕ ꯈꯜꯂꯤ ꯀꯔꯣꯝꯗꯒꯤ ꯃꯣꯟꯗ꯭ꯔꯪꯅꯣ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯁꯅꯔꯦꯝꯕꯤ ꯑꯗꯨ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯃꯥꯟꯖ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯅꯤꯡꯗꯨꯅ ꯁꯥꯎꯁꯤꯟꯅꯕꯅꯤ ꯑꯩꯅ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯑꯩꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯕꯤꯕ ꯉꯁꯤꯗ ꯈꯪꯂꯤ ꯅꯨꯡꯁꯤ ꯆꯤꯡꯅ ꯎꯕꯗ ꯏꯁꯤꯡꯒꯨꯝꯅ ꯂꯧꯋꯜꯂꯤ ꯊꯔꯥꯛꯀꯨꯝꯅ ꯃꯤꯄꯣꯛ ꯍꯧ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯁꯅꯔꯦꯝꯕꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤꯒꯤ 15 ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯅꯠꯇꯦ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯗ ꯕꯦꯁ ꯇꯧꯖꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯃꯌꯥꯝꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯛꯀꯗꯕ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯃꯁꯨꯡ ꯃꯈꯥ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ